Yai pare. Ngasi Malem palsa kumsing le singomga samri kunga nitoi. Tawan thagi kunga mapani panba. Korona mit yai parawa no mai sing kuman nyugi mata masida ina. Akogi mitele pak kalai pak ta. Akogi Malem nik pasi Mangjounana Laothokpa. Earthquake prediction haibisi masi aina. Tha kudingi Laothokpa ima makha chatharak poina hujik lakkadaba lagliba LANGBAL tha haibidi September tha sigi manung masida Malem nikpa amasung Niklakkadaba nikpa yaba thokanba thokadaba adugumba sachet date tarik sing adudi aina hajik se hajarage sachet date tarik sachet mari sachet manga sachet taru sachet date sachet nipan sachet mapan sachet tara mathoi sachet tara ga mari sachet trawa sachet tratu sachet kun sachet kumathoi sachet kulumdoi sachet kuntaru tang mari tang manga tang taru tang taret tang nipan tang mapan tang tara mathoi tang trami tang trawa tang tratu Arigimu tang kun tang kumathoi tang kulumdoi kuntaru hariba sachet date tarik sing asigi message da anamana Malem nikpa earthquake se thokani ekoi mitele pa kalai pak ta namna ek karigumba LANGBAL thaji da Malem nikpa oitaragadi er lauthoiba date tarik sing ase LANGBAL thagi sachet lauthoiba September thagi lauthoiba tarik sing ase message da Malem nikani earthquake thokani masini ko masi hariba masi Malem nikpa earthquake thokpagi matang asi masi agogi masi tekhau lamdaju anambana er lauthoiba sachet date tarik sing sida thokani kaboda kaida Brahmada Nagaland da all India country da regi Malengi mafum khudingmakta hariba er lauthoiba date tarik sing ase message da anambana earthquake thokani Malem nikani siniko. This is the very important earthquake prediction of September of 2024. Okay. Earthquake prediction dates are given here: 4, 5, 6, 7, 8, 9, 10, 11, 14, 15, 16, 20, 21, 23, 26 extra. This given dates will be occur earthquake within the September 2024. Okay, this is the very important. We have to take care as a human being. For this earthquake prediction of September 2024. Okay, therefore this earthquake prediction that's including the all world countries, states, districts also. Okay, thank you.